ꯈꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯏꯄꯥꯒꯤ ꯈꯣꯏꯃꯣ, ꯅꯪꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯦ꯫ ꯃꯇꯝꯁꯤ ꯅꯪꯕꯨ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ, ꯍꯥꯟꯅꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦꯕ꯫ ꯅꯪꯁꯦ ꯏꯄꯥꯒꯤꯗꯤ ꯃꯩꯈꯦꯠ ꯃꯔꯨꯅꯤꯅꯦꯍꯦ꯫ ꯑꯦ, ꯀꯔꯤꯕ ꯄꯥꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯕꯨ ꯃꯩꯈꯦꯠ ꯃꯔꯨꯅꯦꯕ? ꯍꯦꯔ ꯄꯥꯕ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯃꯤꯅ ꯇꯥꯔꯒ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯅꯔꯛꯄ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯥꯏꯗꯒꯤ ꯍꯧꯗꯣꯔꯛꯏꯅꯣ ꯈꯪꯗꯦ꯫ ꯍꯥꯏ, ꯑꯩꯅ ꯃꯩꯈꯦꯠ ꯃꯆꯥꯛꯅꯤ ꯍꯥꯏꯔꯤꯁꯤꯒꯤ ꯑꯥꯔꯊ ꯅꯪ ꯈꯪꯕ꯭ꯔꯥ? ꯍꯥ? ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯥꯔꯊ ꯌꯥꯝꯅ ꯂꯩꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯦ, ꯀꯔꯤ ꯑꯥꯔꯊ ꯂꯩꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯈꯔꯅꯒ ꯄꯤꯛꯑꯦ, ꯑꯗꯨꯒ ꯄꯥꯕꯅ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ꯫ ꯁꯣꯏꯗ꯭ꯔꯦꯕꯗꯩꯗꯤ ꯍꯌꯦꯡꯗꯒꯤ ꯂꯩꯀꯥꯏ ꯆꯔꯥ ꯁꯟꯈ꯭ꯔꯗꯧꯅꯤ꯫ ꯍꯩ, ꯂꯥꯡꯍꯤꯛ ꯃꯥꯟꯕ, ꯂꯥꯎꯅꯦ ꯁꯤꯗ ꯂꯣꯟꯅ ꯍꯥꯏꯒꯦ ꯂꯥꯎꯅꯦ꯫ ꯑꯣ, ꯑꯃꯨꯛꯁꯨ ꯂꯥꯡꯍꯤꯛ ꯃꯥꯜꯂꯕ꯫ ꯂꯣꯏꯔꯦꯍꯦ, ꯀꯣꯏ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯊꯣꯟꯕꯤꯔꯤꯕ ꯃꯤꯡ ꯃꯌꯥꯝꯁꯤꯕꯨ ꯀꯥꯏꯗꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯦ, ꯑꯩꯅ ꯅꯪꯕꯨ ꯃꯩꯈꯦꯠ ꯃꯔꯨ ꯀꯧꯔꯤꯁꯦ ꯊꯥꯊꯥꯗ ꯀꯧꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯅꯪꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯃꯥꯒ ꯏꯕꯥꯅꯤꯅ ꯀꯌꯥꯗ ꯋꯥꯈꯤꯕ? ꯍꯥ? ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯂꯛꯄ ꯃꯥꯟꯕ꯭ꯔꯣ? ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯗꯅ ꯂꯩꯔꯛꯈꯤꯕꯗꯣ? ꯍꯥ? ꯅꯤꯕ ꯌꯥꯕ ꯂꯥꯏ ꯃꯈꯩ ꯑꯩꯈꯣꯏꯅ ꯅꯤꯗꯕ ꯂꯩꯔꯝꯃꯣꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯁꯤꯡ ꯊꯤꯕꯗ ꯋꯥꯒꯅꯤ꯫ ꯍꯣꯠꯅꯕ ꯌꯥꯕ ꯆꯍꯤ ꯀꯌꯥ ꯍꯣꯠꯅꯔꯕ ꯇꯨꯡꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯪꯁꯦ ꯐꯪꯂꯤꯕꯅꯤꯅꯦ ꯈꯪꯂꯕ꯭ꯔꯣ? ꯑꯗꯨꯁꯨ ꯉꯥꯁꯛ ꯃꯥꯟꯕ ꯑꯃ, ꯅꯪ ꯅꯇꯣꯝꯇꯅꯤ ꯅꯃꯥ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯍꯥꯏꯕ꯫ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯈꯦꯠ ꯃꯔꯨꯅꯤ ꯍꯩꯁꯦ꯫ ꯅꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ꯫ ꯃꯩꯈꯦꯠ ꯃꯔꯨꯗꯣ ꯍꯦꯛ ꯈꯦꯠꯄꯒ ꯉꯥꯏꯍꯥꯛ ꯃꯩ ꯆꯥꯛꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯈꯦꯠꯄ ꯌꯥꯗꯦꯗꯅ꯫ ꯍꯣ, ꯑꯗꯨꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯦ, ꯌꯥꯝ ꯐꯖꯔꯦꯅꯦ ꯄꯥꯕꯒꯤ ꯋꯥꯔꯤꯁꯦ꯫ ꯑꯗꯨ ꯄꯥꯕ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯄꯤꯛꯅ ꯄꯣꯛꯑꯝꯃꯤꯁꯤꯕꯨ? ꯈꯔ ꯆꯥꯎꯅ ꯄꯣꯛꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ? ꯑꯦ, ꯀꯌꯥꯗꯅꯣ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯣ? ꯅꯪꯅꯗꯤ ꯆꯥꯎꯖꯗ꯭ꯔꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯥꯕ, ꯄꯤꯛꯄꯁꯤ ꯌꯥꯝ ꯊꯋꯥꯏ ꯆꯥꯛꯏꯗ꯫ ꯑꯦ, ꯀꯔꯤꯒꯤ ꯆꯥꯛꯏꯕ ꯍꯥ? ꯈꯪꯗꯦꯗ ꯄꯥꯕ, ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯛꯏ꯫ ꯊꯥꯕꯜ ꯆꯣꯡꯉꯤ, ꯐꯖꯕ ꯅꯨꯄꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤꯁꯤꯡꯗꯣ ꯄꯥꯏꯕ ꯐꯪꯗꯦ꯫ ꯄꯥꯏꯒꯦ ꯍꯥꯏꯔꯨꯔꯁꯨ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯅꯦ ꯃꯣꯏ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ꯫ ꯑꯉꯥꯡꯗꯤ ꯃꯃꯩꯗ ꯍꯦꯛ ꯍꯥꯏꯔꯛꯄ꯫ ꯈꯪꯗꯦꯗ, ꯌꯥꯝ ꯂꯩꯗ ꯄꯥꯕ꯫ ꯑꯩꯅ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯀꯅꯥꯗ ꯇꯥꯏꯅꯗꯣꯏꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯑꯩ ꯊꯤꯔꯛꯄꯗ ꯏꯃꯥꯒ ꯄꯥꯕꯒꯗ ꯏꯃꯥꯅꯕꯥꯅꯤꯗ ꯂꯣꯏ ꯂꯩꯔꯝꯃꯦ꯫ ꯑꯦ, ꯀꯌꯥꯗꯅꯣ? ꯅꯪꯅ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯗꯣꯏꯕ? ꯍꯩ, ꯅꯁꯥꯅꯗꯨ ꯈꯪꯂꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯅꯨ꯫ ꯑꯣ, ꯄꯥꯕꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯁꯨꯛ ꯁꯥꯔꯒ ꯂꯩꯔꯨꯁꯤꯔꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯕꯁꯤ, ꯁꯤ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯂꯕ ꯖꯥꯠꯅꯤꯅꯦ ꯃꯁꯦ꯫ ꯕꯥꯕꯥ, ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯁꯤꯗ ꯀꯣꯏꯍꯧꯗꯅꯕꯨ ꯍꯌꯦꯡ ꯍꯅꯨꯔꯀꯥꯟꯗ ꯀꯣꯏꯔꯨꯕ ꯌꯥꯕ? ꯍꯩ, ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯈꯩ ꯄꯥꯈꯪꯅꯤꯅꯦ ꯅꯪꯕꯣ꯫ ꯌꯥꯔꯦ ꯄꯥꯕ, ꯄꯥꯈꯪꯅꯤ ꯍꯥꯏꯗꯅꯁꯨ ꯍꯌꯦꯡ ꯆꯩꯁꯨ ꯄꯥꯏꯔꯒ ꯑꯣꯏꯕ ꯄꯥꯈꯪꯗꯨꯗꯤꯅꯦ ꯑꯩ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯦ꯫ ꯍꯩꯃ, ꯃꯁꯤ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯍꯩ, ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯟꯗꯦꯅꯦ ꯃꯁꯦ꯫ ꯀꯥꯟꯅꯗꯦꯕ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ꯫ ꯈꯔꯅꯒ ꯄꯤꯛꯄꯅꯦ꯫ ꯇꯤꯟꯅꯔꯤꯗꯤ ꯂꯣꯏ ꯃꯥꯒꯨꯝꯕ 2, 3 ꯋꯥꯡꯕ ꯉꯥꯛꯇ ꯅꯠꯇꯦ ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ ꯐꯪꯂꯝꯒꯗ꯭ꯔꯅꯦ? ꯊꯣꯝꯕ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯄꯤꯗꯨꯅ ꯁꯥꯎꯗꯅ ꯃꯥꯒꯤ ꯈꯥꯎꯗꯒ ꯍꯥꯞꯂꯒ ꯄꯨꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯃꯥꯂꯤꯀꯥꯅ, ꯑꯣꯟꯊꯣꯛꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯇꯧꯔꯤꯁꯦ꯫ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯄꯥꯅ ꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯥ? ꯑꯗꯨꯒ ꯃꯥꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ? ꯆꯠꯈ꯭ꯔꯦꯗꯅ, ꯈꯥꯝꯕ ꯌꯥꯗꯗꯅ꯫ ꯈꯪꯗꯦ, ꯅꯪꯒꯤ ꯅꯆꯥꯁꯦ ꯉꯥꯡꯅꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ? ꯏꯍꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯃꯤ ꯄꯥꯈꯪꯅ ꯆꯠꯄꯕꯨ ꯃꯄꯥ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯂꯩꯒꯗ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ꯫ ꯏ, ꯋꯥꯇꯥꯗꯨꯗꯤ ꯑꯩꯅ ꯀꯩꯗꯧꯔꯗꯅ? ꯅꯍꯥꯟꯋꯥꯏ ꯇꯧꯈꯤꯕꯗꯣ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯥꯡꯅꯕ ꯋꯥꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ, ꯃꯄꯥꯒꯤ ꯏ ꯈꯔ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩ ꯏꯊꯟꯇꯒꯤ ꯏꯆꯥꯅꯤ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯌꯥꯎꯗꯕꯅꯤꯅ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯇꯣꯝꯇꯅꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯠꯇ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯄꯤꯛꯄ ꯃꯤ ꯂꯥꯏꯔꯨꯅꯨ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯆꯥꯁꯤꯗ ꯆꯞ ꯆꯥꯅ ꯊꯣꯛꯂꯦꯅꯦꯍꯦ꯫ ꯍꯣꯏꯅꯦ, ꯃꯣꯏ ꯃꯄꯥ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯤꯕꯨ ꯅꯪꯁꯨ ꯑꯩꯁꯨ ꯑꯄꯤꯛꯄ ꯃꯤ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯠꯇꯦ, ꯑꯉꯥꯡꯒ ꯑꯣꯟꯅꯔꯛꯂꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ꯫ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ, ꯑꯩꯈꯣꯏꯁꯨ
ꯏꯆꯥ ꯐꯪꯕꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯃꯥꯏꯕꯤꯗꯣ ꯗꯈꯤꯅꯥꯒ ꯇꯧꯔꯝꯗ꯭ꯔꯕꯅꯤ ꯑꯩꯗꯤ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯗ ꯃꯥꯏꯕꯤꯗꯨꯅ ꯁꯥꯎꯗꯅ ꯑꯉꯥꯡ ꯑꯣꯟꯅꯔꯒ ꯄꯤꯔꯛꯂꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯄꯣꯟꯇꯦꯗ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯏꯃꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯅ ꯏꯄꯤꯛ ꯄꯤꯛꯈꯩ ꯏꯟꯅꯔꯤ ꯀꯩꯅꯣ ꯅꯣꯏꯁꯨꯅꯦ ꯇꯞꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯁꯦ ꯅꯀ꯭ꯂꯥꯞ ꯑꯁꯥꯡꯕꯁꯤꯡꯗꯨꯅ ꯅꯀ꯭ꯂꯥꯞ ꯁꯥꯡꯂꯕꯅꯤꯅ ꯄꯪꯆꯠꯇ ꯆꯠꯂꯤ ꯑꯩꯗꯤ ꯑꯗꯨ ꯃꯅꯤꯡꯗ ꯂꯩꯍꯧꯏ ꯅꯠꯇꯦ ꯅꯣꯏꯕꯨ ꯂꯝꯖꯦꯜ ꯊꯥꯕꯁꯨ ꯅꯠꯇꯦ ꯈꯔ ꯇꯞꯅ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯅ ꯇꯧꯅꯤ ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯍꯧꯅꯤꯕ ꯂꯥꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯄꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯍꯤꯔꯥꯃꯨ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ ꯃꯥꯜꯂꯤꯗ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯩ ꯄꯝꯂꯒ ꯆꯠꯂꯗꯤ ꯃꯤꯅ ꯑꯉꯥꯡ ꯄꯨꯔꯛꯏ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯍꯥꯏꯒꯦ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯟꯅꯗꯒꯤꯁꯨ ꯃꯤꯅ ꯑꯗꯨꯝ ꯑꯉꯥꯡꯅꯤ ꯍꯥꯏꯗ ꯂꯩꯔꯦꯗꯨꯀꯣ ꯉꯧꯕꯅ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯆꯠꯈꯤꯗꯤ ꯍꯥꯏꯗꯤ ꯎꯊꯤ ꯉꯥꯡꯗꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯣꯠꯐꯝꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯎꯏ ꯑꯃꯨꯅ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕ ꯑꯥꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯔꯤꯁꯤꯗ ꯆꯪꯂꯨꯁꯤꯔꯣ ꯑꯁꯨꯝꯅ ꯃꯣꯏ ꯆꯪꯂꯛꯏ ꯑꯃꯨꯅ ꯅꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯏꯔꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯒꯦꯗꯅ ꯌꯥꯕ꯭ꯔꯣ ꯀꯦꯊꯕꯤꯅ ꯌꯥꯅꯤ ꯌꯥꯅꯤ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯁꯦꯜꯗꯤ ꯅꯣꯏꯅ ꯄꯤꯔꯝꯕ ꯇꯥꯕꯅꯤ ꯉꯧꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏꯗꯤ ꯆꯥꯔꯤꯕꯗꯣ ꯁꯦꯜ ꯄꯤꯗ꯭ꯔꯤꯕ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤꯒ パꯈꯪꯒ ꯁꯤꯡꯖꯨ ꯆꯥꯔꯕꯗꯤ ꯄꯥꯈꯪꯅ ꯁꯦꯜ ꯄꯤꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯄꯥꯈꯠꯂꯤꯔꯣ ꯍꯥꯏꯁꯦ ꯈꯣꯏꯃꯨꯅ ꯏꯔꯛꯀꯦ ꯊꯕꯤ ꯄꯥꯈꯠꯄ꯭ꯔꯥ ꯀꯥꯏꯅ ꯁꯤꯒꯤ ꯊꯨꯠ ꯂꯥꯎꯕ ꯁꯦꯜꯁꯤꯒꯤ ꯄꯥꯈꯠꯀꯗꯕ ꯅꯠꯇꯦꯗ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯆꯥꯎ ꯁꯦꯜ ꯀꯌꯥꯅꯣ ꯑꯩ ꯄꯤꯒꯦꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯤ ꯋꯥꯡꯕꯁꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯋꯥꯡꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯝꯃꯦꯗ ꯐꯨꯇꯥꯅꯤ ꯌꯥꯝ ꯇꯧꯔꯦ ꯀꯔꯤ ꯑꯩꯕꯨ ꯑꯉꯥꯡ ꯀꯩ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯆꯍꯤꯒ ꯍꯪꯗꯅ ꯇꯧꯏꯅꯦ ꯍꯦ ꯑꯉꯥꯡ ꯃꯆꯥ ꯀꯩꯒꯤꯅꯣ ꯅꯪꯅꯒꯤ ꯆꯍꯤ ꯍꯪꯉꯤꯗꯤ ꯍꯥ ꯑꯇꯩ ꯊꯣꯛꯀꯣ ꯅꯣꯏ ꯃꯥꯒꯤ ꯆꯍꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯀꯣ ꯅꯣꯏ ꯃꯥꯒ ꯑꯩꯒ ꯀꯅꯥꯅ ꯍꯟꯕꯅꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯀꯌꯥꯗꯣ ꯁꯤꯠꯇ꯭ꯔꯤꯅꯣ ꯈꯣꯏ ꯃꯥꯒꯤ ꯆꯍꯤ ꯍꯥꯏꯔꯛꯎ ꯀꯥꯏꯅ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯊꯣꯛ ꯂꯥꯎꯅ ꯀꯣꯏꯁꯤꯜꯂꯛꯀꯅꯤꯀꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯛꯅꯩ ꯀꯦꯊꯕꯤꯅ ꯏꯆꯦ ꯍꯥꯏꯔꯤꯁꯤ ꯇꯥꯔꯕꯣ ꯏꯆꯦꯒ ꯆꯞ ꯆꯥꯅꯅꯤ ꯀꯦꯊꯕꯤ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯃꯁꯤꯗꯤ ꯑꯩꯅ ꯂꯋꯥꯏꯁꯦ ꯁꯨꯊꯕꯗ ꯂꯩꯀ꯭ꯔꯛꯇ ꯆꯪꯈꯤꯕ ꯈꯪꯍꯧꯔꯣꯏ ꯑꯗꯨꯒ ꯑꯩꯕꯨ ꯀꯣꯏꯁꯤꯜꯂꯛꯇꯅ ꯀꯥꯏꯅ ꯀꯦꯊꯕꯤꯅ ꯏꯆꯦ ꯃꯁꯤꯗꯨꯝ ꯂꯥꯏꯕꯛ ꯌꯦꯡꯒꯦꯒ ꯌꯦꯡꯍꯧꯔꯣꯗ ꯀꯦꯊꯕꯤ ꯅꯪ ꯑꯩ ꯁꯥꯎꯔꯛꯄ ꯉꯥꯏꯔꯤꯕ꯭ꯔꯥ ꯑꯃꯨꯅ ꯌꯥꯔꯦ ꯇꯣꯛꯅꯔꯣꯏꯁꯤ ꯁꯤꯡꯖꯨꯒ ꯆꯥꯐꯝ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯈꯣꯏꯃꯣ ꯅꯪꯁꯨꯅꯦ ꯇꯨꯃꯤꯟꯅ ꯉꯛꯇ ꯂꯩꯌꯨꯀꯣ ꯅꯇꯤꯛ ꯅꯄꯥ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯈꯩ ꯄꯉꯥꯡꯗ ꯉꯥꯡꯂꯗꯅ ꯃꯤ ꯅꯃꯥꯒꯨꯝꯕꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯨ ꯏꯃꯥꯒꯨꯝꯕ ꯍꯥꯏꯕ ꯑꯃꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨꯀꯣ ꯍꯧꯖꯤꯛ ꯆꯍꯤ ꯄꯥꯟꯅꯔꯕꯗꯤ ꯄꯥꯡꯍꯟꯁꯨ ꯍꯟꯅꯔꯝꯂꯣ ꯑꯗꯨꯒ ꯅꯨꯄꯤꯅ ꯍꯟꯕ ꯂꯧꯕꯁꯨ ꯁꯦꯜ ꯄꯥꯏ ꯍꯥꯏꯅꯕꯅꯤ ꯀꯌꯥꯗꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯏꯆꯦ ꯀꯨꯟꯗꯥꯂꯩꯁꯤ ꯄꯥꯝꯃꯤꯔ ꯑꯩꯁꯦ ꯏꯕꯣ ꯅꯪ ꯉꯁꯤꯒ ꯂꯧꯔꯗꯤ ꯋꯥꯗꯤ ꯋꯥꯅꯔꯣꯏꯍꯦ ꯀꯔꯤꯒꯤ ꯋꯥꯔꯣꯏꯗꯣꯔꯤꯕ ꯋꯥꯡꯕ ꯍꯥꯏꯔ ꯅꯪꯉꯣꯟꯗꯒꯤ ꯙꯃꯥ ꯑꯃ ꯍꯦꯜꯂꯤ ꯑꯗꯒꯤ ꯅꯣꯏꯕꯁꯨ ꯍꯦꯜꯂꯤ ꯍꯌꯦꯡ ꯅꯕꯥꯅꯤ ꯊꯕꯛ ꯆꯠꯃꯤꯟꯅꯔꯁꯨ ꯏꯆꯦ ꯀꯨꯟꯗꯥꯂꯩꯅ ꯅꯪꯕꯨꯗꯤ ꯄꯝꯂꯒ ꯑꯗꯨꯝ ꯄꯨꯕ ꯌꯥꯔꯦ ꯅꯪꯗꯤ ꯋꯥꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯀꯨꯟꯗꯥꯂꯩꯅ ꯍꯦ ꯑꯃꯨ ꯍꯥꯏꯕ ꯀꯥꯁꯤ ꯂꯩꯃꯨ ꯃꯥꯟꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯪ ꯃꯤ ꯎꯁꯤꯠꯇ꯭ꯔꯕ ꯍꯥꯏꯕꯕꯨꯅꯦ ꯄꯨꯈꯝꯁꯤꯅ ꯅꯃꯥꯏꯗꯨ ꯎꯞꯁꯠꯂꯧ ꯍꯥꯏꯕ꯭ꯔꯥ ꯉꯧꯕꯅ ꯌꯥꯔꯦꯕ ꯇꯣꯛꯑꯁꯤ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯉꯥꯡꯅꯔꯨ ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯈꯤꯒꯦ ꯈꯣꯏꯃꯨꯅ ꯉꯧꯕ ꯅꯪꯁꯨꯅꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯌꯥꯝ ꯆꯥꯅꯤꯡꯂꯒꯅ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯆꯥꯎꯔ ꯆꯠ ꯀꯨꯟꯗꯥꯂꯩꯅ ꯍꯩ ꯌꯥꯔꯣꯏ ꯀꯩꯅꯣ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤꯕ ꯁꯤꯡꯖꯨꯁꯤꯕꯨ ꯑꯁꯥꯏꯗ ꯆꯥꯔꯨꯁꯨ ꯀꯥꯏꯅ ꯌꯥꯝ ꯑꯍꯩ-ꯑꯄꯥ ꯁꯥꯔꯦꯗ ꯃꯁꯤꯒꯤ ꯊꯤꯕ ꯃꯥꯟꯕꯁꯦ ꯅꯪꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯅꯇꯩ ꯆꯥꯔꯣꯏꯀꯣ ꯑꯃꯨꯅ ꯌꯥꯔꯦꯗ ꯏꯆꯦ ꯀꯨꯟꯗꯥꯂꯩ ꯅꯪꯁꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯅ ꯑꯉꯥꯡ ꯃꯔꯛꯁꯤꯗ ꯑꯉꯥꯡ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯄꯪꯆꯥ ꯆꯥꯎ ꯀꯦꯊꯕꯤ ꯂꯣꯟꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯍꯥꯏꯔꯨꯅꯨ ꯃꯥꯁꯨ ꯅꯨꯄꯥ ꯅꯇꯩ ꯆꯥꯕ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯈꯣꯏꯃꯨꯒ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯑꯅꯤꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯈꯨꯝꯗꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯀꯨꯟꯗꯥꯂꯩꯅ ꯁꯥꯎꯅ ꯍꯦ ꯅꯣꯏ ꯑꯅꯤꯅ ꯅꯣꯛꯏꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯅꯌꯥ ꯌꯥꯝ ꯍꯦꯟꯒꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯌꯥꯗꯨ ꯊꯨꯗꯤꯌꯣ ꯍꯥꯏꯕ꯭ꯔꯣ ꯑꯉꯥꯡ ꯃꯔꯛꯇ ꯇꯤꯟꯕꯁꯤꯗꯤ ꯃꯤꯠ ꯊꯥꯕꯖꯥꯠ ꯅꯠꯇꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥꯂꯩ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯀꯨꯟꯗꯥꯂꯩꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯂꯩꯅꯍꯧꯔꯤ ꯀꯦꯊꯕꯤꯅ ꯇꯥꯈꯣꯏꯃꯣ ꯌꯦꯡꯉꯨ ꯏꯆꯦ ꯀꯨꯟꯗꯥꯂꯩꯁꯦ ꯃꯁꯛ ꯃꯇꯧꯁꯦ ꯑꯗꯨꯝ ꯐꯖꯕꯅꯤ ꯃꯤ ꯍꯥꯏꯔ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯔꯜ ꯃꯊꯨꯝ ꯍꯥꯏꯔ ꯃꯔꯟꯥꯏ ꯐꯖꯅ ꯂꯩꯔꯕꯅꯤ ꯇꯥꯈꯣꯏꯃꯣ ꯂꯥꯏꯕꯛ ꯌꯦꯡꯒꯦꯒ ꯌꯦꯡꯍꯧꯔꯨ ꯇꯥꯈꯣꯏꯃꯨꯅꯕꯨ ꯌꯥꯔꯕꯗꯤ ꯈꯣꯏ ꯌꯥꯅꯕ ꯁꯤꯟꯕꯤꯒꯦ ꯑꯃꯨꯅ ꯍꯣꯏꯅꯦ ꯈꯣꯏꯃꯨ ꯇꯥꯟꯕꯨ ꯆꯥꯏꯅꯦ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯣ ꯇꯥꯟ ꯆꯥꯕ ꯍꯥꯏꯕꯁꯤ ꯄꯥꯛ ꯌꯩꯊꯣꯛꯇꯕꯅꯤ
ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯔꯅꯣꯏꯁꯨ ꯑꯩꯉꯣꯟꯗ ꯂꯛꯅꯒꯦ ꯈꯟꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯒꯨꯝꯕ ꯑꯅꯤ ꯋꯥꯡꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏ ꯂꯧꯗꯣꯏꯅꯣ? ꯆꯍꯤ ꯍꯥꯏꯔ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯔꯣꯜꯕꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯧꯕꯅ ꯑꯣꯏꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯅꯉꯣꯟꯗ ꯑꯝꯇ ꯌꯥꯔꯛꯇ꯭ꯔꯤꯗꯨꯗꯤ ꯍꯥ? ꯁꯤꯅ ꯐꯗꯣꯏꯅꯤꯅꯦ꯫ ꯃꯥꯒꯤ ꯍꯛꯇꯛꯇ ꯈꯣꯏꯃꯣ ꯅꯪ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯂꯩꯔꯕꯅꯤꯀꯣ꯫ ꯅꯪꯉꯣꯟꯗ ꯃꯤꯅ ꯄꯤꯛꯏ ꯄꯤꯛꯏ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯑꯁꯤ ꯂꯧꯔꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯈꯠꯅꯕ ꯍꯧꯔꯛꯂꯔꯣꯏꯗꯕꯅꯤ ꯀꯤꯗꯅ꯫ ꯈꯣꯏꯃꯨ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯊꯃꯣꯏ ꯑꯣꯜꯂꯛꯏ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯟꯅꯕ ꯌꯥꯏꯅꯦ꯫ ꯃꯁꯤꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯃꯤꯒ ꯄꯥꯏꯔꯒ ꯂꯪꯈ꯭ꯔꯗꯤ ꯃꯑꯣꯡꯗꯤ ꯇꯥꯔꯣꯏꯌꯦ꯫ ꯑꯩꯒꯁꯤꯗꯤ ꯃꯈꯨꯠ ꯅꯥꯝꯅ ꯊꯥꯡꯒꯠꯀꯦꯕꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯣꯝꯕꯅ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯉꯟꯅ ꯍꯟꯖꯤꯜꯂꯛꯏꯗ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯃꯣꯟꯗꯥꯁꯨ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯁ ꯈꯣꯏ ꯄꯥꯕꯁꯤꯅ ꯃꯪꯂꯥꯟꯒꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯤ ꯑꯁꯦꯡꯕ꯫ ꯀꯔꯤ ꯃꯪꯂꯥꯟ ꯍꯥ? ꯅꯠꯇꯦ ꯅꯪꯕꯨ ꯃꯪꯂꯥꯟ ꯁꯥꯒꯠꯂꯒ ꯂꯥꯛꯏꯕ꯭ꯔꯣ? ꯄꯥꯕ ꯑꯩꯉꯣꯟꯗꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯅꯨꯀꯣ꯫ ꯑꯩ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯂꯣꯡ ꯍꯤꯞꯂꯒ ꯋꯥꯈꯜ ꯑꯃꯨꯛꯇ ꯊꯥꯗꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯆꯪꯈ꯭ꯔꯦ꯫ ꯊꯣꯝꯕꯅ ꯍꯥꯏꯍꯧꯏ, ꯉꯁꯤꯗꯤ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯏꯁꯦ꯫ ꯋꯥꯒꯁꯦ ꯖꯥꯠ ꯖꯥꯠ ꯉꯥꯡꯂꯗꯅ ꯍꯦꯂꯣꯏ ꯑꯣꯛꯅꯔꯛꯂꯕ ꯖꯥꯠꯂꯅꯦ ꯁꯤꯕꯣ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯀꯧꯔꯛꯏ, ꯍꯩ ꯇꯥꯕ꯭ꯔꯥ ꯃꯥꯂꯤꯀꯥ? ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦꯅꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯀꯩꯅꯣ ꯁꯟꯗ ꯂꯥꯎꯕꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯍꯥ? ꯀꯩꯗꯧꯔꯒꯦ? ꯂꯥ ꯂꯥꯛꯄꯁꯤ ꯉꯥꯏꯅꯦ꯫ ꯍꯩ ꯂꯥꯟꯗꯨꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯅꯆꯥ ꯅꯨꯄꯥꯗꯨ ꯀꯩꯗꯧꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯨ ꯆꯠ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯀꯩꯅꯣ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯤꯀꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯂꯩꯔꯒ ꯋꯥꯈꯜ ꯈꯜꯂꯤꯕꯗꯨ ꯎꯏ꯫ ꯃꯥꯂꯤꯀꯥ ꯇꯨꯃꯤꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯩ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯅ ꯂꯩꯍꯧꯏꯅꯦ꯫ ꯑꯗꯨꯅꯤ ꯃꯉꯣꯟꯗꯅꯦ ꯌꯦꯜꯂꯛꯈꯤꯅꯣꯌꯦ꯫ ꯃꯥ ꯋꯥꯈꯜ ꯑꯃꯨꯛꯇ ꯊꯥꯗꯔꯨꯈꯤꯒꯦ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯍꯥꯟꯈꯩ ꯇꯧꯗꯕꯗꯨꯗ ꯍꯦꯂꯣꯏꯒ ꯑꯣꯛꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ꯫ ꯑꯩ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯪꯉꯨꯅꯨ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥꯟꯊꯔꯒ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ, ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯤꯀꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ? ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯈꯣꯏꯃꯨ ꯁꯥꯎꯔꯞꯅ ꯑꯃꯨꯛ ꯀꯧꯔꯛꯂꯦꯗꯣ꯫ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯉꯥꯡꯇ ꯌꯦꯜꯂꯛꯈꯤꯅꯨ ꯍꯥꯏꯗꯅ? ꯍꯩ ꯀꯩꯅꯣ ꯅꯪꯅ ꯋꯥꯁꯨ ꯉꯥꯡꯗꯦ, ꯅꯃꯤꯠ ꯅꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯄꯥꯈꯠꯇꯅ ꯍꯪꯂꯤꯕꯅꯤꯗꯅ꯫ ꯏꯃꯥ ꯑꯩꯅ ꯃꯤꯠ ꯅꯥ ꯆꯞ ꯌꯨꯡꯈꯩ ꯂꯩꯔꯤꯁꯦ ꯀꯣꯛ ꯊꯥꯗꯔꯤꯕꯅꯤ꯫ ꯀꯣꯛ ꯊꯥꯗꯔꯤꯕ? ꯀꯩꯅꯣ ꯀꯣꯛ ꯊꯥꯗꯕ ꯍꯥꯏꯁꯤꯅ? ꯍꯣꯏ ꯏꯃꯥ, ꯅꯣꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯀꯣꯛ ꯊꯥꯗꯕ ꯑꯃ ꯆꯪꯉꯤꯅꯦ꯫ ꯑꯩꯈꯣꯏꯅꯒ ꯈꯪꯖꯕ ꯋꯥ ꯅꯠꯇꯦꯗ꯫ ꯊꯕꯛ ꯇꯧꯕꯗꯕꯨ ꯀꯣꯛ ꯊꯥꯗꯅꯤ ꯁꯤꯕꯨ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯀꯣꯛꯇꯨ ꯊꯥꯗꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯧꯈꯠꯄ ꯇꯥꯔꯦ꯫ ꯀꯣꯛꯄꯨ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯕꯗꯧꯅ꯫ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯤꯕꯗꯣ ꯍꯥ? ꯅꯪꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯛꯄ꯭ꯔꯥ ꯃꯤ? ꯏꯃꯥ ꯑꯩ ꯁꯤ ꯏꯇꯣꯝꯇ ꯋꯥꯏ ꯁꯪꯉꯛꯇ ꯂꯩꯒꯦꯕ꯫ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯆꯥꯅꯤ, ꯁꯣꯏꯈꯤ ꯉꯥꯝꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯀꯣꯛ ꯊꯥꯗꯅꯤꯗꯤ ꯀꯅꯥꯅ ꯈꯪꯉꯦꯒꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯤꯀꯥ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯝꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯆꯥ ꯅꯨꯄꯥꯗꯣ ꯃꯇꯣꯝꯇ ꯀꯣꯛ ꯊꯥꯡꯗꯅꯤꯌꯦ, ꯑꯩꯈꯣꯏ ꯆꯪꯂꯛꯈꯤꯅꯣꯌꯦ꯫ ꯀꯔꯤꯕ? ꯃꯇꯣꯝꯇ ꯀꯣꯛ ꯊꯥꯡꯗꯅꯤꯕ? ꯍꯩ ꯃꯗꯨ ꯉꯥꯎꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ꯫ ꯀꯅꯥꯅꯣ ꯌꯦꯡꯕ ꯍꯩꯕ ꯑꯝꯇ ꯀꯧꯔꯨꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯈꯪꯗꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯃꯔꯛꯇ ꯂꯩꯕꯁꯦ ꯑꯩ ꯀꯣꯛ ꯆꯥꯛꯂꯛꯀꯦ ꯇꯧꯏ꯫ ꯑꯩ ꯆꯪꯉꯦ, ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ꯫ ꯃꯥꯂꯤꯀꯥ ꯆꯪꯈ꯭ꯔꯦ꯫ ꯊꯣꯝꯕꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯃꯆꯥ ꯑꯁꯤ ꯀꯣꯛ ꯊꯥꯡꯗꯗꯧꯔꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯌꯦꯡꯕ ꯍꯩꯕ ꯑꯃ ꯀꯧꯔꯨꯅꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣꯅꯦ꯫ ꯑꯩꯁꯨꯅꯦ ꯁꯤ ꯌꯧꯔꯛꯂꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦꯀꯣ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯁꯤꯗꯩꯁꯨ ꯁꯨꯝ ꯂꯩꯕꯁꯦ ꯑꯃꯅ ꯀꯣꯛ ꯊꯥꯡꯗꯗꯧꯔꯦ ꯍꯥꯏ, ꯑꯃꯅ ꯀꯣꯛ ꯆꯥꯛꯇꯧꯔꯦ ꯍꯥꯏ꯫ ꯀꯔꯝꯕꯅꯣ ꯑꯩꯅ ꯈꯟꯗꯣꯏꯁꯤꯕꯣ? ꯅꯠꯇꯦ ꯀꯔꯝꯕ ꯀꯟꯗꯧꯔꯤꯅꯣ? ꯍꯣꯏꯗ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ, ꯆꯥꯒꯦꯔ ꯊꯥꯡꯗꯒꯦꯔ ꯃꯣꯏ ꯊꯣꯛꯄ꯫ ꯁꯣꯝꯗꯅ ꯈꯣꯏꯃꯨꯅ ꯈꯜꯂꯤ, ꯃꯣꯏꯅ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯏꯜꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯌꯥꯗ ꯊꯤꯅ ꯆꯩꯔꯛꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯝꯇ ꯑꯩꯕు ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯇꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯣꯏꯅ ꯌꯥꯅꯕ ꯍꯥꯏꯅꯔꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯌꯥꯎꯕꯅ ꯐꯔꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯛꯇꯤ ꯇꯥꯅꯤꯍꯦ, ꯅꯨꯄꯤꯅꯤꯅ ꯑꯩꯒꯤ ꯆꯍꯤ ꯂꯦꯡꯒꯥꯁꯨ ꯅꯠꯇꯕ, ꯑꯗꯨꯗꯒꯤ ꯋꯥꯡꯕꯁꯨ ꯃꯥꯅ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯍꯣꯏꯗ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ, ꯃꯤꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯩꯗ ꯅꯣꯛꯅꯒꯗꯧ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯈꯣꯏꯃꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯦꯊꯕꯤꯅ
ꯏꯆꯦ ꯀꯨꯟꯗꯥꯂꯩ ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯗꯧꯕꯒꯦ ꯀꯩꯗꯧꯔꯒꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯀꯦꯊꯕꯤ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯀꯦꯊꯔꯤꯁꯤꯕꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ ꯏꯆꯦꯅ ꯂꯩꯁꯥꯔꯛꯏꯁꯦ ꯀꯨꯏꯔꯦꯅꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯃꯠꯇꯅ ꯏꯆꯦꯕу ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯕꯗꯣ ꯀꯦꯊꯕꯤ ꯑꯩꯁꯨ ꯅꯣꯏ ꯅꯔꯛꯇ ꯈꯔ ꯇꯤꯜꯂꯒ ꯑꯉꯥꯡ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤ ꯃꯇꯝꯗ ꯂꯥꯛꯂꯦ ꯈꯪꯉꯕꯣ ꯅꯪꯅꯦ ꯍꯥꯏꯗꯧꯗꯤ ꯍꯥꯏꯗꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯗꯅ ꯂꯩꯌꯨꯀꯣ ꯀꯦꯊꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯂꯛꯅꯔꯛꯏ ꯏꯆꯦꯒꯤꯁꯦ ꯌꯥꯝ ꯇꯥꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯀꯨꯟꯗꯥꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯉꯥꯡ ꯅꯪ ꯆꯩ ꯆꯥꯅꯤ ꯍꯥꯏꯔꯣꯏꯗꯧꯕ ꯑꯣꯏꯔꯒꯅ ꯇꯣꯛꯑꯣ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔꯖꯥꯠꯅꯤ ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯆꯦꯒꯤ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯁꯤꯟꯕꯤꯔꯅꯤ ꯃꯥꯗꯣ ꯏꯆꯦꯅ ꯌꯥꯗꯦꯒ ꯍꯥꯏꯔꯛꯂꯕ ꯑꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯏꯆꯦꯒ ꯀꯧꯅꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯍꯦꯔꯛ ꯀꯦꯊꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯍꯅꯨꯗꯧꯔꯀꯥꯟꯁꯤꯗ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈꯤꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯁꯤꯜꯂꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯒ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯅꯨꯄꯥꯗꯣ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ ꯏꯆꯦꯗꯅ ꯌꯥꯎ ꯅꯨꯄꯥꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯏꯆꯦꯕꯨ ꯄꯥꯝꯗꯅ ꯂꯩꯔꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯋꯥꯈꯜꯀꯥꯁꯦ ꯁꯠ ꯅꯧꯊꯣꯔꯛꯏꯍꯦ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯏꯆꯦ ꯌꯦꯡꯉꯨ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯇꯣꯝꯇ ꯑꯗꯨꯅ ꯃꯧꯁꯨ ꯅꯇꯣꯝꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕ ꯌꯥꯔꯗꯧꯕ ꯑꯗꯨꯅ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯏꯆꯦ ꯌꯥꯗꯕ ꯌꯥꯗꯕꯅꯤꯀോ ꯑꯩꯅ ꯏꯆꯦꯒꯤ ꯗꯥꯏꯇꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯦꯊꯕꯤ ꯄ꯭ꯔꯞ ꯍꯥꯏꯌꯨꯅꯤ ꯅꯪꯕꯨ ꯊꯃꯣꯏꯁꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏꯅꯤ ꯅꯪꯕꯨ ꯁꯤꯗꯤ ꯃꯇꯥꯝꯅꯤꯅꯦ ꯃꯇꯝ ꯀꯨꯏꯅ ꯈꯨꯏꯔꯒ ꯂꯩꯔꯨꯔꯕ ꯊꯃꯣꯏꯗꯣ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯪꯅꯦ ꯃꯤꯒꯤ ꯊꯃꯣꯏ ꯑꯣꯠꯂꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯉꯁꯤꯅꯦ ꯃꯤ ꯋꯥꯟꯊꯕ ꯌꯥꯎꯅꯤꯀꯣ ꯋꯥꯁꯤ ꯇꯥꯕꯗ ꯀꯦꯊꯕꯤ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯂꯛꯏ ꯃꯔꯝꯗꯤ ꯀꯨꯟꯗꯥꯂꯩ ꯃꯤꯖꯥꯎ ꯃꯤꯁꯥꯡ ꯑꯣꯏꯕꯅ ꯃꯥꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯦꯊꯕꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯕ ꯑꯗꯨꯅ ꯀꯦꯊꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯥꯏꯔꯒꯦꯕ ꯁꯥꯎꯈꯤꯅꯨꯀꯣ ꯑꯗꯨꯕꯨꯔꯣ ꯈꯣꯏꯃꯨꯅ ꯏꯆꯦꯕꯨ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏꯔꯝꯃꯤ ꯀꯨꯟꯗꯥꯂꯩ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯀꯦꯊꯕꯤ ꯅꯪꯒꯤꯁꯦꯕꯨ ꯁꯤꯇ꯭ꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯈꯨꯗ ꯇꯥꯕ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣꯕ ꯅꯥꯇꯩ ꯆꯥꯗꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯅ ꯐꯅꯤꯀꯣ ꯅꯪ ꯏꯆꯦ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯥ ꯏꯆꯦꯒ ꯋꯥꯡꯕ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯆꯦꯒ ꯃꯥꯟꯅꯕ ꯅꯨꯄꯥꯗꯤ ꯀꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯃꯥꯟꯅꯕ ꯅꯨꯄꯥ ꯐꯪꯗꯗꯅ ꯍꯟꯅꯨꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯤꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤda ꯌꯨꯝ ꯄꯥꯜꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯏꯆꯦ ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯨꯅꯤ ꯀꯣꯛꯇꯣ ꯈꯔ ꯊꯥꯗꯧ ꯀꯩꯗꯧꯔꯒꯦ ꯃꯤꯅ ꯅꯣꯛꯅꯕꯗ ꯁꯤꯔꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯀꯨꯟꯗꯣ ꯍꯨꯛꯄ ꯉꯝꯒꯗ꯭ꯔꯣ ꯐꯪꯒꯗ꯭ꯔꯕ ꯑꯗꯨꯒꯤꯗꯤ ꯏꯆꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯍꯨꯛꯂꯒ ꯍꯨꯛꯂꯦꯗꯅ ꯑꯗꯨꯗ ꯈꯪꯗꯦ ꯏꯆꯦ ꯑꯩꯗꯤ ꯌꯥꯔꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯗꯧꯅꯤꯀꯣ ꯏꯆꯦ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯆꯠꯈ꯭ꯔꯦ ꯀꯨꯟꯗꯥꯂꯩ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩꯕꯨ ꯃꯤꯅ ꯍꯌꯦꯡ ꯅꯣꯛꯅꯕꯗ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡ 이때 이나오니 까이니 ꯆꯠꯃꯤꯟꯅꯕꯗ ꯄꯨꯔꯥ ꯏꯃꯥ ꯏꯆꯥ ꯃꯥꯜꯂꯅꯤ ꯍꯥꯏꯕꯅꯤꯗ ꯆꯩꯌꯦ ꯍꯥꯏꯔ ꯑꯩꯅ ꯐꯅꯌꯥꯝ ꯍꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯁꯥꯔꯤꯕꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯈꯜꯂꯤꯉꯩꯗꯅꯤ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯅ ꯂꯩꯔꯤꯕꯅꯤꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯃꯤꯠ ꯅꯥꯁꯦ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯄꯥꯜꯍꯧꯕꯅꯗꯤ ꯐꯗꯧꯔꯤꯕ ꯃꯤꯅ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯍꯥꯏꯗꯅ ꯅꯣꯛꯅꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯁꯨꯝꯅ ꯀꯨꯟꯗꯥꯂꯩꯁꯨ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯈꯣꯏꯃꯨꯁꯨ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏꯃꯨ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯀꯣꯏꯕ ꯆꯠꯀꯗꯕꯒꯤ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯂꯤꯀꯥꯅ ꯀꯩꯅꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯏꯃꯥ ꯂꯟ ꯊꯨꯝ ꯎꯅꯔꯨꯒꯦ ꯀꯩꯅꯣ ꯂꯟ ꯊꯨꯝ ꯎꯅꯔꯨꯒꯦ ꯁꯤꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯅꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯉꯥꯛꯇ ꯅꯍꯥꯟꯁꯨ ꯀꯣꯛ ꯊꯥꯗꯅꯤꯗꯥꯏ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯈ꯭ꯔꯕ ꯊꯥꯗꯔꯕ꯭ꯔꯣ ꯀꯣꯛꯇꯣ ꯏꯃꯥ ꯅꯪ ꯁꯤꯗꯤ ꯉꯥꯡꯈ꯭ꯔꯦ ꯑꯁꯦꯡꯕ ꯅꯍꯥꯟ ꯀꯣꯛ ꯊꯥꯗꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯟ ꯊꯨꯝ ꯎꯅꯔꯨꯗꯣꯏꯁꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯖꯗ꯭ꯔꯦꯗ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤꯅꯦ ꯅꯍꯥꯁꯤꯡꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗꯦꯅꯦ ꯇꯥꯔꯣꯏ ꯅꯪꯗꯤ ꯇꯥꯔꯣꯏꯕ ꯊꯥꯏꯅꯒꯤ ꯈꯨꯅꯨꯡ ꯁꯨꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯈꯨꯅꯨꯡ ꯆꯨꯒꯦꯔꯥ ꯆꯨꯔꯣꯏꯔꯥ ꯈꯪꯗꯦ ꯅꯪꯅꯦ ꯄꯤꯛꯅꯒ ꯄꯤꯛꯄꯅꯤ ꯃꯤꯉꯣꯟꯗꯒ ꯈꯠꯅꯕ ꯍꯧꯔꯨꯅꯨꯀꯣ ꯃꯤꯅ ꯃꯨꯛ ꯊꯣꯝꯕꯗ ꯊꯤꯕ ꯈꯪꯗꯗꯅ ꯇꯣꯛꯀꯅꯤꯀꯣ ꯑꯣ ꯏꯃꯥ ꯅꯪꯁꯦꯅ ꯊꯕꯛ ꯑꯝꯇ ꯆꯠꯀꯦꯅ ꯇꯧꯕꯁꯤꯗ ꯗꯥꯎ ꯌꯥꯔꯣꯏꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦꯕ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯀꯤꯗꯧꯕ ꯀꯔꯝꯍꯥꯏꯅꯅꯣꯕ ꯌꯦꯡꯉꯨꯗ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯑꯩꯅ
ꯂꯦꯞꯇꯅ ꯉꯪꯕꯗ ꯉꯥꯎꯔꯣꯏꯗꯕ ꯀꯔꯝꯕ ꯂꯩꯔꯥꯡ ꯂꯩꯒꯗꯒꯦ? ꯃꯥꯂꯤꯀꯥ ꯈꯣꯏꯃꯨꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩꯒꯁꯨ ꯃꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯌꯥꯝ ꯅꯥꯟꯅ ꯎꯏ, ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯧꯔꯤꯅꯣ ꯅꯪꯕꯣ? ꯑꯣ, ꯍꯟꯖꯤꯟ ꯌꯥꯝ ꯍꯪꯅꯤꯡꯕꯩ ꯋꯥꯅꯤꯅꯤ ꯏꯃꯥꯒꯤꯁꯦ꯫ ꯍꯪꯗꯗꯤ ꯀꯩꯅꯣ, ꯅꯪ ꯁꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤꯅꯦ꯫ ꯅꯪ ꯍꯦꯛ ꯁꯣꯏꯕꯗ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯈꯪꯂꯕ꯭ꯔꯣ? ꯑꯗꯨꯅ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯍꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯇꯣꯝꯇꯅꯦ ꯑꯗꯨꯝ ꯍꯪꯍꯧꯔꯣꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯍꯥꯏ, ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨꯀꯣ, ꯅꯪ ꯑꯃ ꯍꯦꯛ ꯃꯝꯈꯤꯕꯗ ꯐꯤꯐꯝ ꯈꯪꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯀꯥ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯣꯏꯃꯨ ꯌꯥꯝꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ, ꯏꯁꯩꯒ ꯉꯪꯂꯗꯅ꯫ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯏꯃꯨ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯛꯂꯦ꯫ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯗꯥꯂꯩꯁꯨ ꯉꯁꯤꯗꯤ ꯀꯦꯕ ꯌꯥꯕ ꯀꯦꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯈꯨꯟꯗꯥꯂꯩ ꯈꯣꯏꯃꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ, ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯣ, ꯑꯩꯁꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯂꯩꯕ ꯇꯥꯔꯕ? ꯃꯁꯛꯁꯤꯒ ꯐꯤꯕꯝꯁꯤꯒ, ꯃꯁꯛꯁꯤ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤꯅꯦ꯫ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯔꯤꯕ, ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗꯅ ꯀꯃꯥꯏꯅ ꯇꯧꯕ? ꯀꯦꯊꯕꯤꯅ ꯏꯆꯦ ꯀꯨꯟꯗꯥꯂꯩ꯫ ꯀꯨꯟꯗꯥꯂꯩ ꯁꯨꯛꯇꯥ ꯇꯥꯗꯦ, ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯀꯦꯊꯕꯤꯅ ꯑꯃꯨꯛꯀ ꯏꯆꯦ ꯀꯨꯟꯗꯥꯂꯩ꯫ ꯀꯨꯟꯗꯥꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯩꯅꯣ ꯈꯪꯉꯤꯍꯦ, ꯇꯞꯅꯤꯡꯅ ꯀꯧꯕ ꯌꯥꯗꯕ꯭ꯔꯣ? ꯀꯩꯅꯣ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕꯗꯤ ꯈꯨꯝꯗ꯭ꯔꯒ? ꯑꯣ, ꯀꯧꯕ꯭ꯔꯣ? ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦꯗꯅ꯫ ꯇꯥꯔꯣꯏꯕ꯫ ꯂꯥꯛꯏꯁꯤ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯒꯗꯣ ꯏꯁꯩꯒ ꯁꯛꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯣ? ꯇꯥꯅꯤꯡꯗꯦ ꯁꯤꯉꯥꯡꯁꯤꯃ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯣꯏ ꯃꯌꯥꯝꯅ ꯈꯣꯏꯃꯨꯒ ꯀꯨꯟꯗꯥꯂꯩꯒ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ꯫ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯕꯒꯤ ꯋꯥꯅꯤ, ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯗꯥꯂꯩꯅ ꯀꯩꯅꯣ ꯈꯣꯏꯃꯨ ꯃꯆꯥ, ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ? ꯅꯨꯄꯤ ꯎꯅꯕꯕꯨ ꯅꯨꯄꯥꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯅꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯕꯨ ꯀꯩ ꯈꯜꯂꯤꯕꯅꯣ ꯍꯥ? ꯈꯣꯏꯃꯨ ꯋꯥ ꯉꯥꯡꯂꯨꯔꯒ ꯅꯥꯇꯩ ꯆꯥꯍꯧꯗ꯭ꯔꯗꯤ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯟꯗꯅ ꯍꯧꯗꯣꯛꯇꯕꯤ ꯂꯩꯔꯝꯕꯗꯨ ꯀꯨꯟꯗꯥꯂꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯏꯃꯨ ꯈꯪꯕꯣꯏ ꯂꯥꯛꯄ꯫ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯦ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯍꯥ? ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯒꯟꯕꯗꯧꯅ꯫ ꯅꯪꯅ ꯁꯥꯎꯗ꯭ꯔꯗꯤ ꯐꯩ, ꯁꯥꯎꯔꯗꯤ ꯑꯩ ꯏꯄꯥ ꯄꯥꯈꯠꯂꯤꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯗꯤ ꯑꯩ ꯊꯤꯕ ꯈꯪꯕꯩ ꯋꯥ ꯂꯩꯇꯦ꯫ ꯌꯥꯔꯦ, ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯑꯗꯨꯛ ꯌꯥꯝꯅ ꯅꯔꯦꯜ ꯂꯩꯇꯕ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ? ꯀꯩꯗꯧꯉꯩ ꯑꯩꯕꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗꯣꯏꯅꯣ ꯍꯥ? ꯑꯩꯗꯤ ꯆꯍꯤꯁꯤ ꯌꯥꯗ꯭ꯔꯕ, ꯃꯇꯝ ꯂꯩꯇ꯭ꯔꯦꯕ꯫ ꯑꯦ, ꯌꯥꯝ ꯊꯨꯖꯤꯜꯂꯩꯗ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯊꯦꯡꯕꯨ ꯊꯦꯡꯃꯜꯂꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯣꯏ ꯏꯃꯥ ꯄꯥꯕꯅꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ? ꯑꯦ, ꯀꯩꯁꯨ ꯍꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯕꯅꯤ꯫ ꯅꯪ ꯚꯥꯞ ꯑꯣꯏꯗꯦ꯫ ꯏꯆꯦ ꯀꯨꯟꯗꯥꯂꯩ ꯂꯩꯔꯗꯤ ꯑꯩ ꯆꯠꯊꯣꯛꯇ꯭ꯔꯦꯗꯅ꯫ ꯀꯩꯅꯣ ꯏꯆꯦ ꯍꯥꯏꯁꯤꯅ? ꯍꯌꯦꯡꯋꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯗꯣꯏꯔꯥ ꯍꯥꯏꯁꯦ? ꯀꯧ ꯇꯥꯕꯅꯤ ꯀꯩꯅꯣ, ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯗꯨꯗꯤ꯫ ꯌꯦꯔꯥ, ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯀꯧꯅꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯗꯣꯏꯕ? ꯈꯪꯗꯦ, ꯅꯪꯅ ꯀꯧꯅꯤꯡꯕ ꯍꯦꯛꯇ ꯀꯧꯋꯣ꯫ ꯏꯆꯦꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯗꯕꯣ? ꯑꯣ, ꯑꯗꯨꯗꯤ ꯂꯦꯞꯁꯥꯡ ꯀꯧꯔꯒ ꯌꯥꯕ꯭ꯔꯣ? ꯌꯦꯔꯥ, ꯅꯥꯇꯩ ꯆꯥꯗꯕ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯣ? ꯍꯣꯏ ꯌꯥꯔꯤꯁꯦ, ꯑꯩꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯗꯤ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯅꯩ꯫ ꯑꯗꯨꯒ ꯃꯣꯏꯕꯨ ꯉꯥꯏꯔꯤꯕꯁꯤꯡꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯌꯥꯝꯗꯨꯅ ꯍꯥꯏꯅꯩ꯫ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯇꯧꯏꯁꯤꯕꯣ? ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯑꯅꯤꯁꯤꯕꯨ ꯆꯦꯜꯂꯤꯕ ꯍꯥꯏꯗꯨꯔꯥ? ꯑꯁꯨꯝꯅ ꯃꯣꯏ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯈꯣꯏꯃꯨ ꯋꯥꯡꯂꯕ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯣꯝꯕꯅ ꯍꯩ ꯃꯥꯂꯤꯀꯥ, ꯂꯥꯎꯅꯤ, ꯀꯥꯏꯗꯩꯅꯣ ꯃꯃꯥ ꯃꯆꯥ ꯑꯃ ꯆꯪꯉꯛꯏꯁꯤꯕꯣ? ꯀꯅꯥꯅꯣ? ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯦ, ꯀꯩꯅꯣ ꯁꯤꯕꯨ? ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯅꯦ? ꯍꯥ? ꯁꯤꯕꯨ ꯑꯩꯈꯣꯏ ꯈꯣꯏꯃꯨꯔꯅꯦ? ꯈꯣꯏꯃꯨꯅ ꯂꯣꯟꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅꯤ, ꯈꯨꯔꯝꯃꯨ꯫ ꯀꯨꯟꯗꯥꯂꯩ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯕꯦꯝꯃ, ꯀꯔꯤꯅꯣ ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯕꯅꯣ? ꯌꯨꯝ ꯈꯪꯗꯗꯅ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ꯭ꯔꯣ? ꯀꯅꯥꯅꯣꯅꯦ ꯅꯪ? ꯀꯨꯟꯗꯥꯂꯩ ꯈꯨꯝꯗꯦ꯫ ꯃꯥꯂꯤꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯦ, ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯈꯨꯔꯨꯝꯗꯅꯒ ꯇꯧꯏꯅꯦ꯫ ꯅꯠꯇꯦ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯀꯨꯟꯗꯥꯂꯩ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯃꯥꯂꯤꯀꯥꯅ ꯈꯣꯏꯃꯨ, ꯀꯩꯅꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ꯫ ꯀꯅꯥꯅꯣ ꯈꯣꯏꯃꯨꯁꯤꯕꯣ? ꯈꯣꯏꯃꯨ ꯁꯣꯟꯊꯥꯡꯅꯅ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯊꯣꯝꯕꯒ ꯃꯥꯂꯤꯀꯥꯒ ꯆꯞ ꯃꯥꯟꯅꯅ ꯉꯛꯅ ꯍꯥ? ꯀꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯃꯛ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯈꯤ꯫ ꯊꯣꯝꯕꯅ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯃꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥ? ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥ? ꯅꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯁꯤꯕꯨ
ꯋꯥꯡꯕꯁꯨ ꯅꯪꯒꯨꯝꯕ ꯑꯅꯤꯔꯣꯝ ꯋꯥꯡꯉꯤ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯏꯃꯥꯒꯤ ꯈꯣꯏꯃꯣ ꯏꯆꯥꯗꯤ ꯅꯨꯄꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯁꯤꯅꯔꯣ ꯅꯪꯅ ꯉꯁꯥꯏ ꯃꯤꯅ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯈꯣꯏꯃꯣꯅ ꯏꯇꯞ ꯇꯞꯅ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯁꯨ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯕ ꯌꯥꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯛꯂꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯁꯤ ꯑꯣꯏꯅ ꯋꯥꯔꯧꯕꯤ ꯇꯉꯥꯏ ꯐꯗꯅ ꯍꯔꯦ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯊꯣꯝꯕꯅ ꯏꯄꯥꯒꯤ ꯈꯣꯏꯃꯣ ꯅꯠꯇꯦ ꯅꯪꯒ ꯆꯥꯅꯕ ꯂꯩꯔꯥꯡ ꯑꯣꯏꯔꯕꯗꯤ ꯐꯩ ꯁꯤꯗꯤ ꯅꯪꯒꯨꯝꯕ ꯑꯅꯤꯔꯣꯝ ꯆꯥꯎꯕ ꯂꯩꯔꯥꯡꯁꯤꯕꯣ ꯕꯥꯕꯥ ꯀꯔꯤꯝꯇ ꯈꯟꯕꯤꯅꯨ ꯑꯩꯁꯤ ꯂꯟ ꯊꯨꯝꯗ ꯈꯨꯗꯤ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯆꯦ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯚꯥꯞ ꯍꯦꯛꯇ ꯑꯣꯏꯗꯕ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯃꯨ ꯀꯨꯟꯗꯥ ꯂꯩ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯣꯝꯕ ꯃꯥꯂꯤꯀꯥ ꯋꯥꯗꯤ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯃꯃꯤꯠꯇꯨ ꯌꯦꯡꯅꯩ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯣꯏꯃꯨ ꯀꯨꯟꯗꯥ ꯂꯩꯒ ꯂꯨꯍꯣꯡꯂꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯨꯟꯗꯥ ꯂꯩꯅ ꯇꯥ ꯈꯣꯏꯃꯨ ꯑꯄꯤꯛꯄ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯜꯂꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯨꯝꯅ ꯈꯣꯏꯃꯨ ꯍꯥꯏꯒꯦꯒ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯇꯥ ꯈꯣꯏꯃꯨ ꯍꯥꯏꯒꯦꯒ ꯍꯥꯏꯌꯨ ꯈꯣꯏꯃꯨ ꯑꯄꯤꯛꯄ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯄꯤꯛꯏ ꯍꯥꯏꯗꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯦꯛ ꯀꯧꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯚꯥꯞ ꯑꯣꯏꯗꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯚꯥꯞ ꯑꯣꯏꯗꯕ ꯑꯩꯅ ꯍꯦꯛꯇ ꯀꯥꯎꯕ ꯑꯗꯨꯗꯤ ꯃꯥꯟꯅꯔꯦꯅꯦ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯅꯠꯇꯦ ꯅꯪ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ ꯍꯤꯗꯥꯛ ꯊꯛꯀꯅꯨ ꯍꯥꯏꯕꯁꯤ ꯂꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪ ꯑꯩꯅ ꯁꯥꯎꯕ ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯍꯩ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯗ ꯌꯥꯗꯗꯅ ꯇꯧꯕꯅꯤ ꯀꯔꯤ ꯌꯥꯗꯕ ꯍꯥ ꯅꯪꯕꯨ ꯄꯥꯈꯪꯂꯣ ꯅꯠꯇꯦ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯅꯥꯒ ꯄꯨꯜꯂꯤꯅꯣꯕ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯍꯥꯏꯒꯅꯨ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯏꯃꯥꯟꯅꯕꯒ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯅꯤ ꯀꯩꯅꯣ ꯀꯔꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯈꯪꯒꯅꯤ ꯍꯦꯛ ꯍꯜꯂꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯀꯩꯅ ꯐꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩꯁꯨꯅꯦ ꯃꯥꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯀꯥꯎ ꯅꯣꯡꯃꯗꯤ ꯑꯩ ꯗꯁꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯕꯤꯅꯣ ꯃꯧ ꯃꯁꯛ ꯌꯦꯡꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏ ꯃꯥꯂꯤꯀꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯧ ꯑꯃ ꯐꯪꯉꯤꯗꯣ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯕꯤꯅꯣ ꯂꯥꯛꯑꯣ ꯐꯝꯃꯨꯔꯥꯎꯁꯦ ꯐꯤꯗꯥ ꯄꯤꯗꯨꯅ ꯐꯝꯍꯜꯂꯤ ꯃꯥꯂꯤꯀꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯕꯤꯅꯣ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯏꯆꯥꯅꯦꯅ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯏꯆꯥꯁꯨ ꯅꯠꯇꯕ ꯃꯥꯕꯨ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯄꯥ ꯏꯕꯥꯅꯤ ꯆꯪꯗꯅ ꯉꯥꯡꯕꯅꯤ ꯁꯛꯄꯅꯤ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥ ꯃꯈꯥ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯧꯅꯦꯅ ꯑꯩꯒ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯒꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯃꯥꯂꯤꯀꯥ ꯅꯪ ꯍꯥꯏꯁꯤ ꯑꯁꯦꯡꯕꯔꯣ ꯕꯤꯅꯣ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯃꯧꯅꯦꯗꯅꯅꯦ ꯑꯩꯅ ꯄꯥꯈꯣꯟꯒ ꯁꯤꯕ ꯇꯜꯂꯤꯗ ꯏꯃꯥꯟꯅꯕꯤꯒꯨꯝꯕꯅꯤ ꯃꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯤꯀꯥ ꯁꯣꯟꯊꯥꯡꯗꯅ ꯍꯩꯃꯧ ꯃꯤ ꯂꯥꯛꯏ ꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯍꯥꯏ ꯀꯨꯟꯗꯥ ꯂꯩ ꯊꯣꯛꯂꯛꯏ ꯕꯤꯅꯣꯅ ꯀꯨꯟꯗꯥ ꯂꯩ ꯎꯕꯗ ꯃꯇꯣꯝꯗ ꯁꯣꯟꯖꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯋꯥꯈ꯭ꯔꯦꯗ ꯐꯥꯗꯨꯅ ꯄꯤꯛꯂꯤꯗꯨꯒ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯕꯤꯅꯣꯅ ꯇꯞꯅ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗꯨꯒ ꯇꯧꯔꯤꯁꯦ ꯑꯣ ꯂꯥꯛꯏꯁꯦ ꯅꯅꯦꯅꯤ ꯅꯪꯒꯤ ꯅꯁꯛ ꯌꯦꯡꯅꯤꯗꯅ ꯂꯥꯛꯂꯤꯕꯅꯤ ꯆꯥꯗꯣ ꯈꯔ ꯂꯣꯜꯂꯛꯎ ꯀꯨꯟꯗꯥ ꯂꯩ ꯆꯪꯈ꯭ꯔꯦ ꯕꯤꯅꯣꯅ ꯀꯩꯅꯣ ꯃꯥꯂꯤꯀꯥ ꯁꯤꯕꯨ ꯀꯤꯖꯩꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦ ꯃꯤ ꯅꯠꯇꯦ ꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯗꯨꯅ ꯀꯔꯝꯍꯥꯏꯅ ꯂꯧꯔꯛꯂꯤꯕꯅꯣꯏꯕ ꯈꯪꯗꯦ ꯕꯤꯅꯣ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯄꯥ ꯏꯕꯥꯅꯤꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯄꯣꯠꯅꯤꯗ ꯀꯨꯟꯗꯥ ꯂꯩ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯏꯅꯦ ꯆꯥ ꯄꯥꯏꯕꯤꯌꯨ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯐꯝꯃꯨꯅꯦ ꯋꯥꯔꯤ ꯁꯥꯈꯤꯁꯤꯅꯦ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯪꯕꯨ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯨꯟꯗꯥ ꯂꯩ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯏꯅꯦꯁꯤ ꯑꯩꯒꯤ ꯆꯍꯤ ꯍꯪꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯑꯩꯒꯤ ꯆꯍꯤ ꯍꯪꯂꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥ ꯂꯩ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯦ ꯕꯤꯅꯣꯅ ꯁꯤꯗꯤ ꯃꯇꯥꯝꯅꯤꯅꯦ ꯁꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯂꯤꯀꯥ ꯏꯕꯦꯝꯃ ꯅꯪꯅꯦ ꯅꯃꯧꯅꯤ ꯀꯥꯏꯅ ꯈꯠꯅꯕꯒ ꯍꯧꯔꯨꯅꯨꯀꯣ ꯃꯁꯤꯅ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯊꯥꯕꯗ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯂꯣꯏꯀꯣ ꯑꯗꯨꯅꯤ ꯕꯤꯅꯣ ꯃꯄꯥꯒ ꯏꯕꯥꯅꯤ ꯃꯉꯣꯟꯗꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥ ꯑꯁꯤꯗ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯥ ꯅꯨꯄꯥꯗꯨꯗ ꯉꯥꯡꯂꯨꯔꯒ ꯃꯥꯅ ꯑꯃꯨꯛ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤꯗꯅ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯗꯅ ꯃꯥꯂꯤꯀꯥ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯈꯨ ꯁꯦꯟꯖꯧ ꯍꯦ ꯏꯕꯦꯝꯃ ꯈꯨ ꯁꯦꯟꯖꯧ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕꯅ ꯑꯩꯈꯣꯏꯃꯣ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯁꯤ ꯍꯥꯏꯕ ꯍꯥ ꯅꯇꯨ ꯊꯤꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯄꯥꯈꯪ ꯁꯥꯗꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯗꯤ ꯁꯨꯕꯅ ꯐꯩꯗꯣ ꯏꯕꯣ ꯅꯃꯥꯒꯨꯝꯕꯤ ꯑꯃ ꯂꯧꯁꯤꯜꯂꯒ ꯑꯩꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯣ ꯁꯤꯕꯨ ꯑꯩꯅ ꯇꯉꯥꯏ ꯐꯗꯅ ꯂꯧꯗ ꯌꯥꯗꯕꯒꯤ ꯂꯧꯕꯅꯤ ꯋꯥꯅꯤ ꯍꯩ ꯅꯪꯅꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯈꯠꯅꯕꯒ ꯍꯧꯔꯨꯅꯨꯀꯣ ꯄꯥꯏꯔꯒ ꯂꯪꯈꯤꯕꯗ ꯇꯥꯐꯝ ꯈꯪꯍꯧꯗꯗꯅ ꯊꯤꯕ ꯑꯃꯨꯛ ꯈꯪꯂꯣꯏ
ꯍꯦꯔ ꯄꯥꯕ ꯑꯗꯨꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯨꯄꯤ ꯃꯥꯅ ꯀꯟꯗꯅ ꯀꯌꯥꯝ ꯀꯟꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯤꯅꯤ ꯀꯩ ꯂꯝꯕꯨ ꯍꯦꯜꯂꯕꯗꯤ ꯍꯦꯛꯇ ꯐꯨꯊꯒꯗꯣꯔꯤꯕꯅꯤ ꯐꯨꯔꯅꯤ ꯅꯪꯅ ꯐꯨꯗꯧꯁꯤ ꯐꯨꯗꯧꯔꯤ ꯅꯠꯇꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯨꯃꯤꯗꯥꯡ ꯅꯣꯏꯅꯤ ꯈꯔ ꯉꯪꯅꯕ ꯇꯥꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤ ꯃꯧꯒꯤ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯏ ꯃꯥꯅ ꯅꯪꯕꯨ ꯄꯨꯜꯂꯒ ꯊꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯈꯣꯏꯃꯨ ꯐꯨꯇꯥꯅꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯩꯅꯣꯗ ꯄꯥꯕ ꯑꯩꯅ ꯐꯨꯕꯗ ꯃꯥ ꯀꯞꯂꯒ ꯉꯥꯡꯂꯤꯕ ꯑꯩꯅ ꯃꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯨꯄꯤꯒ ꯃꯥꯟꯅꯔꯒ ꯍꯩ ꯀꯟꯅ ꯉꯥꯡꯒꯅꯨ ꯑꯃꯨꯛ ꯇꯥꯔꯒ ꯅꯪꯕꯨ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏꯅꯦ ꯇꯥꯅꯤꯡꯂꯒ ꯇꯥꯁꯤꯅꯨꯅꯦ ꯃꯥꯅ ꯀꯩꯗꯧꯔꯨꯅꯤꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯀꯨꯟꯗꯥꯂꯩ ꯏꯁꯝ ꯁꯝꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯖꯔꯛꯄꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯃꯥꯗꯤ ꯈꯪꯖꯗꯕꯅꯤ ꯍꯣ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯑꯁꯤꯇꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯥꯈꯠꯄ ꯄꯣꯛꯂꯛꯏ ꯀꯩꯗꯧꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯅꯥ ꯁꯤꯡꯈꯤꯕꯁꯤꯅ ꯊꯣꯝꯕ ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯏ ꯅꯪꯁꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯌꯥꯝ ꯐꯨꯇꯥꯅꯤ ꯇꯧꯈꯤꯗꯥꯏꯅꯦ ꯅꯨꯄꯥ ꯃꯆꯥ ꯅꯔꯤꯜ ꯌꯦꯡꯒꯦꯗꯅ ꯈꯣꯏꯃꯨ ꯄꯥꯈꯠꯈꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯂꯥꯛꯑꯒꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯀꯣ ꯑꯁꯨꯝꯅ ꯇꯞꯂꯤ ꯆꯪꯈꯤ ꯀꯨꯟꯗꯥꯂꯩꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯄꯥꯕꯁꯨ ꯈꯔ ꯍꯥꯏꯕꯤꯔꯝ ꯈꯣꯏꯃꯨ ꯋꯥꯏ ꯍꯦꯛ ꯁꯪꯉꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯆꯥꯛ ꯆꯥꯔꯁꯤꯕ ꯍꯣꯏ ꯑꯁ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅ ꯄꯤꯍꯦꯛ ꯀꯥꯏꯍꯦ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤ ꯍꯨꯃꯥꯡ ꯀꯥꯔꯤꯕ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯁꯤꯅ ꯍꯪꯈꯤꯕꯁꯤꯅ ꯃꯄꯥꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯃꯄꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯅꯦꯌꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯆꯪꯈ꯭ꯔꯦ ꯊꯣꯝꯕꯅ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇ ꯅꯤꯡꯊꯧꯒꯨꯝꯅ ꯉꯥꯡꯂꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯄꯤ ꯀꯥꯡꯉꯤ ꯍꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯃꯇꯩ ꯃꯅꯥꯎ ꯃꯥꯟꯗꯦꯅꯦ ꯃꯃꯥ ꯃꯆꯥꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯟꯗꯥꯂꯩꯗꯤ ꯆꯥꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ ꯈꯣꯏꯃꯨꯅ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯟꯖꯥꯡꯅꯦꯅ ꯇꯧꯔꯤꯁꯤꯕꯨ ꯊꯨꯝꯅ ꯀꯗꯥꯏꯅꯣ ꯃꯣꯔꯣꯛꯅ ꯀꯗꯥꯏꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯣ ꯊꯣꯝꯕꯒ ꯃꯥꯂꯤꯀꯥꯒꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯈꯣꯏꯃꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯈꯜꯂꯤ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯇꯨꯃꯤꯟꯅ ꯆꯥꯒꯦ ꯍꯥꯏꯗꯦ ꯄꯉꯥꯡꯇ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯛꯅꯤꯅ ꯍꯣꯔꯦ ꯏꯍꯦ ꯈꯣꯏꯃꯨ ꯇꯨꯃꯤꯟꯅ ꯀꯣꯛ ꯆꯥꯔꯣ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯨꯟꯗꯥꯂꯩꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯀꯩ ꯇꯧꯔꯒꯦ ꯀꯥꯏꯅ ꯅꯪꯕꯨ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅꯒ ꯌꯥꯝ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯕ ꯀꯩꯅꯣꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯅꯪꯅ ꯊꯣꯡꯕ ꯏꯟꯁꯥꯡꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ ꯍꯥꯎꯔꯁꯨ ꯍꯥꯎꯇꯕ ꯁꯥꯔꯒ ꯍꯥꯏꯕ ꯇꯥꯕ ꯏꯃꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗꯕꯨ ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯏ ꯍꯥꯏꯒꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯇꯨꯃꯤꯟꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯆꯒꯠ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩꯕꯨ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯣꯛꯐꯟꯕ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯅ ꯈꯣꯏꯃꯨꯕꯨ ꯊꯥꯡꯒꯠꯂꯒ ꯐꯃꯨꯡꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ ꯈꯣꯏꯃꯨ ꯁꯨꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯊꯥꯏ ꯑꯩ ꯁꯤꯔꯦ ꯆꯥꯕꯤ ꯑꯩ ꯁꯤꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯥꯡꯈꯣꯗꯅ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯦ ꯍꯧꯖꯤꯛ ꯀꯨꯟꯗꯥꯂꯩ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯈꯣꯏꯃꯨ ꯃꯈꯨꯠ ꯍꯟꯕ ꯉꯝꯖꯗꯦ ꯇꯧꯔꯛꯀꯅꯨ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯗꯨꯕꯨ ꯀꯨꯟꯗꯥꯂꯩ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯏꯃꯨ ꯆꯦꯟꯊꯣꯔꯛꯏ ꯑꯣꯏꯃ ꯃꯤ ꯍꯥꯠꯇꯧꯔꯦ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯊꯣꯝꯕꯒ ꯃꯥꯂꯤꯀꯥꯒꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯊꯣꯝꯕꯅ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯗꯧꯔꯦ ꯈꯣꯏꯃꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯄꯥꯏꯔꯒ ꯂꯪꯕꯗ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯉꯁꯥꯏ ꯑꯩꯅ ꯏꯟꯖꯥꯡ ꯍꯥꯎꯇꯦ ꯍꯥꯏꯔꯨꯕꯩꯅꯤ ꯑꯗꯣꯛꯄꯅꯤꯍꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯀꯩꯅꯣ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯅ ꯈꯔ ꯋꯥꯡ ꯆꯥꯎꯕ ꯍꯦꯜꯂꯦꯗꯅ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯣꯝꯕꯅ ꯈꯣꯏꯃꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯅꯨꯄꯤ ꯊꯤꯅꯤꯡꯂꯤꯕꯗꯤ ꯁꯤꯅꯤ ꯅꯪ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯈꯣꯏꯃꯨ ꯀꯞꯄꯤ ꯕꯥꯕꯥ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯁꯤꯒꯤ ꯅꯨꯄꯤꯁꯨ ꯂꯧꯔꯨꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯑꯗꯨꯅꯤ ꯅꯃꯥ ꯅꯄꯥꯒꯤ ꯋꯥ ꯇꯥꯗꯅ ꯅꯪ ꯍꯦꯛꯇ ꯀꯨꯁꯤ ꯇꯧꯕ ꯁꯤꯕꯨ ꯑꯩꯅ ꯃꯣꯏ ꯃꯌꯥꯝꯅ ꯅꯝꯗꯅ ꯁꯨꯃꯥꯏ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯇꯞꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯥꯂꯤꯀꯥꯅ ꯍꯩꯃ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯍꯜꯂꯛꯈꯣꯅꯦ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡꯁꯦ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯑꯩ ꯊꯤꯔꯛꯀꯅꯨ ꯑꯩ ꯆꯠꯂꯦ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯣ ꯃꯗꯨ ꯍꯦꯛ ꯂꯩꯈꯩ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯁꯤꯒꯦ ꯀꯨꯟꯗꯥꯂꯩꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩꯃꯧ ꯀꯩꯅꯣ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯦꯗꯅ ꯍꯌꯦꯡꯈꯩ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ
Ima, masin thiradi asing. Aina tawganu haiba thabaksinse manu dum tawganiba. Nupa natabagum masin thikre. Hai, nupa ga nupiga manaba yabro. Ha. Farasu phatrasu nangi nupa ni he. Nawana puroibadabu nakut thaba haunabrane. Ima, ai mangona khut thadi chumna sum thangalaga langman. Kariya, khut thadi thangalaga langmane. Hari hari. Nate adubo haibanida. Nangna dumaina tawraga amasi natai sadadana koksi dokro. Kanagi mangjabano ha. Makusu hanba ngamlaroidaba misida. Nangna akanaring saribani ha. Tawnu tawnu. Hayengkai tawnu ko. Horen hanjilaklaga gyan tana laimino ko. Amuk khatnarakanu ko. Asi hairamlaga Malika satkre kunda laina khali. Moigise aina lali sinin. Aina soroktana moi mungi misingse. Noina phuramlaga satkini ko. Hai kakni hanna halakisan. Chakam da pizaroiba. Magi sakse. Mana lama phangloido mafamda thangalaga thamge kaknidana nang. Asumna kunda lai numidangi sa ising loiraba matungda. Mane maku pizaba loiri aduga masu saba loiri adu phauba khoimu halaktri. Nati asu kengleba si phauba. Madugi khoimu masado halakte haibanida. Phai nang ngasidi khara laknaba taredana. Asumna kunda lai thabaing khang loiraba matungda tumba sangtre. Ngak lairaba matungda khoimu ngauri ngauri halai. Khoimu thongduda haiphet ngaruba adubu thongdu lolamdabadagi phat hangdokiduna khoimu tusili. Kainu thong sisu nupi mi sang sang labra kai tum khrama len tawrisi nan kai di ai halakpa he he ngairam nasidi tum dan leiram kaya no sitrino he ai kana lawiyat amu sarok labadi ai mapan ta na muk lang thorak dana tokat khara tapna haiki nang bu tum labro ha chak amuk ta piru law tabro kunda lai matau yenge haiduna tana tana khumlamti ta da mali khumde kana ko su tali kamai to ni sidi nati chak thamasu leibudi chaphu da su leibudi ai gi sak hap chabu zatlane asumna koi thi thirami phangba ko ba leite masidi aroi boina tang kangki hap chida tabro ai gi sak hap chabro kunda lai yam khumning da ba saraga khumlei o mathak da thangalaga thanamani lautharaga sa asuk thengna lei sibu kai kino ba asuk yamna tumning la kan sida ai tumme amu kauranu ko hakti hapalle aduga karigi motak dangal isina sidi kamai lauthadoi ba khoimo yam kanna lauthana ba haidunu hotni adubu upai leiti kunda lei mana irai laina thanama sakto khoimudi lamba phangje khoimu sauning bana loi adubu kunda lei ki badagi wa kana ngangtre pare kari du upai le sajraga sajra aina wangmu nupi lauru badagi mana toise asi tongge haidu tawram asi dai na kan haru siya ponte pare asi kaksara henbu asumna khoimu sakla masulamna adum tum thakre mathangi numitni ayuki matamni khoimu numidang sak sadabagi nganta hogalai thomana ai khoimo nang hogalakpa yam phai si dupak si pai aduga ingkhol si khara tawrula kai de da pap chakna ga sak lama kan si kari ayuk nganta si sak lame ba hoi lamadi lam nati nangbo ngarang numidang khara henjilurabro ha adugi nati da pap namong nupi ni sak pizajri kari gi ha nati nangna khatna ba hawrabro ha ai na haidro nangi nupi da khatna ba hawruno nangi mangzabado oini da pabana khangsu khangdana pangang dangang ai su sak tu saning liba adubu kari di upai aina phangloi dau mafam da thangalaga thanamlabanina ai su sadi saning adum tok ledana thomba thik thik noklei aduga yam nungai ni nang yu wari sidi ha aduna phari ni ne ha nupi awang da lokho baba khoidou sawgotni kan sidane noktanaga tu tarokinu da baba hoina so khara khara haiba yam hai khoidi tu main tawi haiba khangsu khangdana ai khoina sab loyo phauba nang de han so alakte aduda mana sak tu puraga sangkiba adun thieng na halakningadi khara su tawsud malikana kariya isaba ngarang numidang sara heleba karigino dudi somda thombana noklibadu ubada malikana karigino nupa nangna adukana noklibaduna ima pabasi kairong ta pukhurso ai khoidose sum chongning tori kundalei karigi khoidou sawning mano ha aduni matam sana halakningdradi nayudo yam thakingadi charai hen butabani kalak tum peli kaino ima ai kari nunggi nupi awangwa larubano khangtre ai peli sumai sum tawrodi ai di sabu su phamdabagi mawngni malika masagi mi sang sang lai karigi sabu phangloi doriba ha imalei sidi
ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯍꯩ ꯀꯨꯟꯗꯥ ꯂꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯅꯦ ꯋꯥꯡꯉꯤ ꯃꯇꯤꯛ ꯇꯧꯒꯅꯨꯀꯣ ꯅꯠꯇꯦ ꯈꯣꯏꯃꯨ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯔꯗꯤ ꯏꯃꯥꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯃꯨꯛ ꯀꯧꯔꯗꯤ ꯑꯩ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯨꯝꯃꯦꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯏ ꯑꯇꯩꯗꯤ ꯊꯤꯛ ꯊꯤꯛ ꯅꯣꯛꯅꯩ ꯈꯣꯏꯃꯨꯅ ꯀꯨꯟꯗꯥ ꯂꯩꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯁꯤꯁꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯣꯏꯔꯥ ꯍꯥ ꯀꯨꯟꯗꯥ ꯂꯩ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯣ ꯀꯩꯗꯧꯔꯒꯦ ꯊꯥꯡꯒꯠꯈꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯝꯅ ꯊꯥꯡꯒꯠꯇ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯔꯥꯛ ꯑꯃ ꯁꯥꯗꯨꯈꯤꯒꯦ ꯇꯧꯕꯅꯤ ꯊꯥꯡꯒꯠꯄ ꯊꯥꯡꯒꯠꯇꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯅꯪꯅ ꯊꯦꯡꯅ ꯍꯦꯛ ꯍꯜꯂꯛꯂꯕ ꯑꯗꯨꯝ ꯊꯥꯡꯒꯠꯂꯤ ꯊꯣꯝꯕꯅ ꯈꯣꯏꯃꯣ ꯏꯃꯧꯅ ꯍꯥꯏꯔꯤꯁꯤꯁꯨ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯅꯪꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯗꯣ ꯐꯅꯅꯕꯅꯤ ꯍꯥ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯕꯗꯤ ꯉꯟꯅ ꯍꯜꯂꯛꯄ ꯇꯥꯕꯅꯤ ꯀꯨꯟꯗꯥ ꯂꯩꯅ ꯕꯥꯕꯥ ꯏꯃꯥ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯕ ꯅꯠꯇꯦꯗ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯇꯧꯔꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯁꯨ ꯌꯥꯔꯛꯇꯕꯗꯨꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯈꯪꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯗ ꯈꯣꯏꯃꯨꯅ ꯑꯣ ꯑꯩꯁꯦ ꯅꯨꯄꯤꯅ ꯂꯥꯛꯅꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯅꯔꯕ ꯑꯩꯁꯤ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤꯕꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯀꯌꯥ ꯇꯣꯜꯂꯕ ꯃꯄꯣꯛ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯕꯥꯕꯥ ꯅꯣꯏ ꯑꯅꯤ ꯊꯣꯡꯍꯟꯕ ꯉꯥꯛꯇꯅꯤ ꯅꯣꯏꯅꯦꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯄꯣꯛꯂꯝꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯑꯩꯅ ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯔꯣꯏ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯒꯦ ꯆꯥꯛ ꯆꯥꯕ ꯐꯪꯅꯕ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯩꯗꯅ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯗ ꯑꯗꯨꯝꯅ ꯇꯧꯅꯤꯡꯕ ꯅꯠꯇꯤꯌꯦ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯇꯧꯈꯤꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯈꯔ ꯉꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯁꯦ ꯃꯥꯅ ꯍꯦꯜꯂꯤ ꯐꯅꯌꯥꯝ ꯂꯤꯔꯕꯅꯤꯅ ꯀꯣꯛꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯨꯟꯗꯥ ꯂꯩꯁꯨ ꯈꯣꯏꯃꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯊꯣꯝꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯇꯨꯁꯤꯗꯕꯨ ꯏꯆꯦ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯇꯧꯔꯤꯁꯦ ꯃꯥꯂꯤꯀꯥꯅ ꯀꯧꯕꯃꯛ ꯌꯥꯏ ꯌꯦꯡꯉꯣ ꯆꯍꯤ ꯄꯥꯟꯅꯧꯔꯗꯤ ꯑꯩꯒꯤ ꯂꯦꯡꯒꯥꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯍꯅꯨꯕꯤ ꯃꯥꯅ ꯏꯆꯥꯁꯤꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯂꯒ ꯏꯆꯥꯕꯨ ꯆꯥꯛ ꯄꯤꯖꯗꯕ ꯍꯩ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯕꯨ ꯏꯆꯦ ꯀꯧꯕ ꯍꯧꯅꯕ꯭ꯔꯣ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯈꯜꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇꯅꯦ ꯌꯥꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯃꯇꯪ ꯄꯣꯛꯆꯕ ꯃꯆꯥꯅ ꯆꯣꯡꯂꯝ ꯆꯥꯗ꯭ꯔꯕꯗ ꯅꯣꯛꯄ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯑꯁꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯃꯥꯂꯤꯀꯥ ꯃꯆꯥ ꯃꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯦꯟꯈꯤ